ꯍꯟꯗꯛꯀ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯑꯩ ꯁꯥꯎꯅꯤꯀꯣ ꯅꯪ ꯇꯆꯧꯕ ꯋꯥꯔꯧꯒꯅꯨꯀꯣ ꯕꯦꯝ ꯅꯪ ꯇꯆꯧꯕ ꯋꯥꯔꯧꯒꯅꯨꯀꯣ ꯕꯦꯝ ꯕꯥꯖꯤ ꯆꯥ ꯂꯩꯖꯔꯦ ꯊꯝꯃꯣ ꯌꯥꯔꯦ 이베마 아무튼 ꯉꯥꯏꯈꯣ ꯀꯩ ꯍꯥꯏꯒꯦ ꯕꯥꯖꯤ 이bungo ꯂꯩꯕ꯭ꯔꯣ ꯑꯧ ꯂꯩꯌꯦ ꯕꯥꯖꯤ ꯂꯩꯔꯗꯤꯅꯦ 아무튼 ꯊꯣꯛꯂꯛꯑꯣ 하요 바지 ꯀꯩ ꯂꯩꯔꯒꯦ 하이 ꯅꯪꯒꯤ ꯁꯨꯇꯤ ꯂꯩꯔꯤꯉꯩꯗ ꯅꯆꯥꯅꯨꯄꯤꯗꯣ ꯆꯥꯛꯀꯧꯕ ꯄꯥꯎ ꯍꯥꯏꯔꯕꯅ ꯐꯠꯇ꯭ꯔꯣ ꯑꯩꯁꯦ ꯍꯧꯖꯤꯛ ꯍꯥꯏꯔꯒ ꯇꯧꯏꯅꯦ 바지 ꯍꯧꯈꯤꯕꯗꯁꯨ ꯏꯆꯥꯅꯨꯄꯤꯒ 이슈ꯒꯁꯨ ꯆꯥꯛ ꯀꯧꯍꯧꯗ꯭ꯔꯗꯣ ꯑꯗꯨꯅ ꯀꯨꯝꯁꯤꯗꯤ ꯉꯟꯇꯥ ꯂꯥꯛꯑꯣ ꯍꯥꯏꯌꯨꯀꯣ ꯁꯦ 이슈누비기 ꯆꯥꯅꯕ ꯑꯆꯥꯄꯣꯠ ꯂꯩꯔꯨꯁꯦ 바지 셀ꯗꯤ ꯌꯥꯔꯅꯤꯌꯦ ꯑꯩꯒꯤ ꯌꯥꯎꯔꯤꯌꯦ ꯐꯔꯦ 바지 ꯑꯩ ꯃꯨ ꯆꯠꯂꯨꯔꯣ ꯗꯥ ꯃꯥꯛꯁ ꯁꯦ ꯁꯦꯅꯤꯇꯥꯏꯖꯔꯁꯨ ꯑꯗꯣꯗ ꯍꯟꯗꯛꯇꯤ ꯑꯩꯁꯨ ꯆꯥꯛꯀꯧꯕꯗꯣ ꯆꯠꯂꯔꯣꯏꯗꯕꯅꯤꯅ ꯑꯕꯦꯝꯗꯣ ꯉꯟꯇꯥꯅ ꯂꯥꯛꯑꯣ ꯍꯥꯏꯕꯤꯔꯝꯃꯨꯀꯣ ꯍꯥꯏꯔꯝꯒꯦ ꯑꯗꯣ ꯅꯪꯒꯤꯗꯤ ꯀꯩ ꯂꯩꯔꯣꯕ ꯌꯥꯔꯅꯤꯗ ꯑꯗꯨꯗꯤ ꯅꯪ ꯐꯖꯅ ꯂꯩꯔꯝꯃꯨꯀꯣ ꯑꯩ ꯆꯠꯂꯨꯈꯤꯒꯦꯀꯣ ꯑꯗꯣ 바지ꯁꯨ ꯆꯥꯛ ꯉꯟꯅ ꯄꯤꯖꯧꯀꯣ 바지 ꯑꯩ ꯊꯣꯛꯑꯦ ꯆꯠꯂꯨꯔꯣ 이네 이모 ꯅꯪ ꯂꯥꯛꯏꯔꯣ ꯍꯣꯏꯅꯦ ꯈꯨꯔꯨꯝꯖꯔꯤ 이네 ꯅꯆꯥꯅꯨꯄꯤꯗꯣ ꯂꯩꯕꯅꯤ ꯑꯩ ꯀꯧꯊꯣꯔꯛꯀꯦꯀꯣ ꯂꯩꯔꯝꯃꯣ ꯑꯩ ꯀꯧꯊꯣꯔꯛꯀꯦꯀꯣ ꯑꯁꯤꯗ ꯂꯩꯔꯝꯃꯣ ꯀꯧꯊꯣꯔꯛꯀꯦ ꯁꯤꯗ ꯂꯩꯔꯝꯃꯨꯀꯣ 이네 ꯀꯧꯊꯣꯔꯛꯀꯦ 이bungo 나 ꯑꯗꯨꯗ ꯂꯩꯌꯨꯀꯣ 이네 ꯐꯤꯗꯥ ꯄꯨꯊꯣꯔꯛꯀꯦ ꯃꯥꯏꯕꯦꯝꯃ ꯀꯩꯅꯣꯅꯦ ꯇꯧꯔꯤꯁꯤꯕꯣ ꯀꯗꯥꯏꯗ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯛꯏꯅꯣꯅꯦ ꯀꯣꯔꯣꯅꯥ ꯃꯅꯨꯡꯁꯤꯗ ꯑꯩꯈꯣꯏ ꯏꯃꯨꯡꯒꯁꯦ ꯑꯃꯨꯛ ꯌꯧꯁꯜꯂꯛ ꯇꯥꯔꯦꯃꯤ ꯇꯧꯔꯤꯁꯤꯕꯣ ꯃꯁꯤꯕꯨ ꯀꯣꯔꯣꯅꯥꯒꯤ ꯊꯕꯛ ꯇꯧꯋꯦꯗꯥꯏꯅ ꯇꯧꯔꯤꯁꯤꯕꯣ ꯏꯃꯥꯏꯕꯦꯝ ꯀꯣꯔꯣꯅꯥꯒꯗꯣ ꯕ꯭ꯔꯪ ꯇꯥꯔꯦꯗ ꯇꯧꯔꯤꯁꯦ ꯏꯕꯦꯝꯃ ꯅꯪ ꯄꯨꯊꯣꯛꯂꯣꯅꯦꯍꯦ ꯅꯕꯨꯡ ꯉꯥꯏ ꯂꯩꯔꯦꯅꯦ ꯑꯩ ꯂꯥꯛꯄꯁꯤꯕꯨ ꯅꯨꯡꯉꯥꯏꯇ꯭ꯔꯖꯥꯠꯂ ꯇꯥꯆꯧ ꯑꯗꯨꯗ ꯂꯦꯞꯄ ꯂꯩꯔꯗꯤ ꯀꯩꯗꯧꯔꯒꯦ ꯆꯪꯉꯣ ꯂꯥꯛꯑꯣ ꯇꯥꯆꯧ ꯃꯅꯨꯡꯗ ꯑꯣꯏꯅ ꯀꯥꯈꯠꯄꯤꯔꯛꯑꯣ ꯇꯥꯆꯧ ꯑꯕꯦꯝ ꯇꯥꯆꯧ ꯆꯪꯉꯔꯣꯏꯒꯦ ꯑꯩ ꯁꯥꯏꯗ ꯑꯗꯨꯝ ꯐꯝꯃꯒꯦ ꯍꯣꯏ ꯇꯥꯆꯧ ꯁꯤꯗ ꯐꯝꯃꯣ ꯇꯥꯆꯧ ꯃꯥꯃꯣ ꯊꯣꯏꯕꯤ ꯅꯪꯕꯨ ꯅꯨꯡꯉꯥꯏꯔꯤꯕꯣ ꯅꯨꯡꯉꯥꯏꯔꯤ ꯃꯥꯃꯣ ꯃꯥꯃ ꯅꯣꯏ ꯆꯥꯛꯀꯧꯕꯒꯤ ꯄꯥꯎ ꯍꯥꯏ ꯂꯥꯛꯏꯅꯦ ꯊꯣꯏꯕꯤꯒꯤꯗꯤ ꯀꯩ ꯂꯩꯔꯝꯃꯣꯕ ꯑꯩꯒꯤꯗꯤ ꯇꯦꯗꯤꯕꯤꯌꯔ ꯑꯆꯧꯕ ꯑꯃ ꯂꯩꯕꯤꯌꯨ ꯂꯩꯒꯦ ꯑꯆꯧꯕ ꯑꯃ ꯂꯩꯗꯨꯅꯦ ꯃꯃꯥ ꯃꯥꯃꯣꯅ ꯑꯩꯒꯤꯗꯤ ꯇꯦꯗꯤꯕꯤꯌꯔ ꯑꯆꯧꯕ ꯑꯃ ꯂꯩꯕꯤꯔꯅꯤ ꯕꯦꯝ ꯇꯥꯆꯧ 이천ꯒꯤꯗꯤ ꯀꯩ ꯂꯩꯔꯝꯃꯣꯕ ꯇꯥꯆꯧ ꯑꯩꯒꯤꯗꯤ ꯑꯍꯦꯟꯕ ꯗꯈꯤꯅꯥ ꯀꯩꯁꯨ ꯄꯥꯝꯗꯦꯗ ꯇꯥꯆꯧ ꯏꯅꯝꯃ ꯄꯥꯕꯨꯡ ꯍꯣꯏ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨ ꯈꯛꯇꯅꯤ ꯄꯥꯝꯕ ꯃꯃꯥꯡꯒꯤ ꯆꯍꯤꯗꯁꯨ ꯇꯥꯆꯧꯗꯤ ꯆꯥꯛꯀꯧꯕ ꯌꯥꯎꯈꯤꯗꯦ ꯍꯟꯗꯛꯇꯤ ꯁꯣꯏꯗꯅ ꯌꯥꯎꯁꯤꯀꯣ ꯇꯥꯆꯧ ꯕꯦꯝ ꯍꯟꯗꯛꯇꯤ ꯇꯥꯆꯧꯅ ꯁꯣꯏꯗꯅꯕ ꯁꯤꯜꯂꯗꯕꯅꯤ ꯇꯥꯆꯧ ꯍꯟꯗꯛꯇꯤ ꯁꯨꯇꯤ ꯐꯪꯒꯅꯤꯌꯦ ꯍꯟꯗꯛꯀꯤꯗꯤ ꯇꯥꯆꯧꯒꯤ ꯁꯨꯇꯤꯒ ꯆꯞ ꯆꯥꯔꯕꯅꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯔꯗꯕꯅꯤ ꯅꯪ ꯉꯟꯅ ꯂꯥꯛꯎꯀꯣ ꯂꯥꯛꯀꯦ ꯇꯥꯆꯧ ꯍꯟꯗꯛꯇꯤ ꯅꯅꯝꯃꯁꯨ ꯑꯩꯁꯨ ꯂꯣꯏ ꯌꯥꯎꯔꯅꯤ ꯑꯗꯣ ꯇꯥꯆꯧ ꯍꯟꯗꯛꯀ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯑꯩ ꯁꯥꯎꯅꯤꯀꯣ ꯊꯣꯏꯕ ꯁꯥꯔ ꯅꯪꯕꯨ ꯗ꯭ꯌꯨꯇꯤ ꯍꯧꯗꯣꯔꯕ꯭ꯔꯣ ꯁꯥꯔ ꯇꯥ ꯁꯨꯕꯥꯁꯅ ꯍꯧꯔꯝꯃꯅꯤ ꯑꯩꯁꯨ ꯑꯣ ꯆꯪꯒꯗꯕꯅꯤ ꯐꯔꯦ ꯑꯗꯣ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯈꯣꯏꯅ ꯅꯥꯔꯤꯕꯁꯤꯡ ꯑꯁꯦ ꯃꯈꯣꯏꯅ ꯅꯥꯅꯤꯡꯗꯅ ꯅꯥꯕ ꯅꯠꯇꯦ ꯍꯣꯏ ꯁꯥꯔ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯒꯗꯕꯅꯤ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯒꯗꯕꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯃ ꯄꯨꯔꯕꯅꯤꯅ ꯍꯣꯏ ꯁꯥꯔ ꯍꯥꯏꯕ ꯇꯥꯔꯦ ꯑꯅꯥꯕꯁꯤꯡꯗ ꯅꯠꯇꯅ ꯃꯌꯥꯝꯁꯤ ꯈꯔ ꯆꯦꯛꯁꯤꯟꯅꯔꯗꯤ ꯐꯗꯧꯕ ꯈꯪꯗ꯭ꯔꯦꯗ ꯁꯥꯔ ꯅꯣꯡꯃꯒꯤ ꯃꯁꯤꯡ ꯁꯨꯝ ꯍꯦꯟꯖꯜꯂꯛꯄꯁꯤꯗ ꯆꯨꯝꯃꯤ ꯊꯣꯏꯕ ꯃꯁꯤꯅꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯄꯦꯟꯗꯦꯃꯤꯛ ꯑꯁꯦ ꯄꯦꯁꯦꯟ ꯑꯃꯅ ꯈꯤꯇꯪ ꯄꯦꯟꯈꯤꯗꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯍꯥꯟꯅ ꯋꯥꯀꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯐꯦꯁꯕꯨꯛꯇ ꯋꯥꯠꯁꯑꯦꯞꯇ ꯃꯥꯁ ꯃꯦꯗꯤꯌꯥꯗ ꯊꯣꯛꯂꯛꯀꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯅ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤꯗꯤ ꯚꯦꯛꯁꯤꯟ ꯑꯃ ꯄꯨꯊꯣꯛꯇ꯭ꯔꯤꯕ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ WHOꯅ ꯄꯤꯔꯤꯕ ꯒꯥꯏꯗꯂꯥꯏꯟꯁꯤꯡ ꯍꯥꯏꯕꯗꯤ ꯈꯨꯠ ꯁꯥ ꯁꯦꯡꯅ ꯍꯥꯝꯕ ꯃꯥꯛꯁ ꯁꯤꯖꯤꯟꯅꯕ ꯁꯣꯁꯤꯌꯦꯜ ꯗꯤꯁꯇꯦꯟꯁꯤꯡ ꯉꯥꯛꯄ ꯄꯨꯝꯅꯃꯛ ꯑꯁꯦ ꯉꯥꯛꯅ ꯂꯩꯔꯤꯈꯣꯏꯗꯤ ꯏꯁꯥꯅ ꯏꯁꯥꯕꯨ ꯆꯦꯛꯁꯤꯜꯂꯕꯗꯤ ꯂꯩꯅꯥ ꯑꯁꯤꯗꯒꯤ ꯈꯔꯗꯤ ꯉꯥꯛꯊꯣꯛꯀꯅꯤ Oh, yes sir. Funny sir. Okay sir. I yanaba sinjarage sir. Hoi sir.
ꯑꯩ ꯑꯟꯗꯔꯁꯇꯦꯟ ꯇꯧꯖꯔꯦ ꯁꯥꯔ ꯌꯦꯁ ꯁꯥꯔ ꯌꯦꯁ ꯁꯥꯔ ꯊꯣꯏꯕ ꯅꯈꯣꯏꯒꯤ ꯁꯨꯇꯤꯗꯣ ꯆꯠꯄ ꯌꯥꯔꯔꯣꯏ ꯅꯈꯣꯏ ꯆꯦꯛꯁꯤꯟꯅ ꯍꯣꯠꯅꯒꯗꯕꯅꯤ ꯃꯊꯛꯇꯒꯤ ꯂꯥꯛꯄ ꯑꯣꯔꯗꯔꯅꯤ ꯑꯣꯀꯦ ꯌꯨ ꯑꯟꯗꯔꯁꯇꯦꯟ ꯍꯣꯏ ꯁꯥꯔ ꯇꯥꯆꯧ ꯑꯩꯒꯤꯗꯤ ꯑꯍꯦꯟꯕꯗ ꯈꯤꯇ ꯀꯩꯁꯨ ꯄꯥꯝꯗꯦꯗ ꯇꯥꯆꯧ ꯍꯣꯏ ꯏꯅꯝ ꯍꯣꯏ ꯄꯥꯕꯨꯡ ꯍꯣꯏꯒ ꯆꯥꯛ ꯄꯨꯟꯅ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨ ꯄꯥꯝꯃꯦ ꯇꯥꯆꯧ ꯍꯟꯗꯛꯀ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯑꯩ ꯁꯥꯎꯅꯤꯀꯣ ꯍꯟꯗꯛꯀ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯑꯩ ꯁꯥꯎꯅꯤꯀꯣ ꯍꯟꯗꯛꯀ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯑꯩ ꯁꯥꯎꯅꯤꯀꯣ ꯍꯟꯗꯛꯀ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯑꯩ ꯁꯥꯎꯅꯤꯀꯣ ꯊꯣꯏꯕꯧ ꯅꯪꯕꯨ ꯀꯩꯗꯧꯔꯒꯦ ꯀꯩ ꯂꯩꯔꯒꯦ ꯇꯥ ꯁꯨꯕꯥꯁ ꯑꯩ ꯋꯥꯈꯜ ꯑꯃ ꯇꯧꯔꯨꯔꯦ ꯃꯈꯥꯗꯅꯦ ꯅꯪ ꯎꯅꯕ ꯃꯤ ꯂꯥꯛꯍꯧꯕꯅꯦ ꯑꯣ ꯅꯪ ꯑꯃꯨꯛꯇ ꯌꯥꯝ ꯊꯨꯅ ꯊꯣꯛꯎꯀꯣ ꯍꯣꯏ ꯇꯥ ꯁꯨꯕꯥꯁ 마모, thank you. 아이기디 데리베어 조범 레비요. lấy cho uống đây Mai ko Dui pulap lak tu adi Amang tang biro Amang tang ꯇꯥꯆꯧ ꯉꯁꯤ ꯆꯥꯛꯀꯧꯕꯒꯤ ꯇꯥꯆꯧꯒꯤ ꯆꯥꯛ ꯄꯨꯔꯛꯏꯅꯦ ꯉꯁꯤꯒꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯅꯨꯃꯤꯠꯁꯤꯗ ꯇꯥꯆꯧ ꯌꯥꯎꯔꯝꯗꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯕꯦꯟ ꯅꯪ ꯇꯥꯆꯧꯕꯨ ꯋꯥꯔꯧꯒꯅꯨ ꯑꯩ ꯃꯌꯥꯝꯁꯤꯒꯤ ꯊꯣꯛꯂꯛꯄ ꯌꯥꯗ꯭ꯔꯦ ꯅꯪ ꯁꯥꯎꯒꯅꯨꯀꯣ ꯑꯕꯦꯟ ꯇꯥꯆꯧ ꯑꯩ ꯀꯩꯁꯨ ꯁꯥꯎꯗꯤꯌꯦ ꯇꯥꯆꯧꯅ ꯉꯁꯤ ꯇꯧꯔꯤꯕꯁꯦ ꯃꯤꯌꯥꯝꯒꯤꯗꯃꯛꯇꯅꯦ ꯇꯥꯆꯧ ꯅꯆꯜꯒꯤꯗꯤ ꯃꯌꯥꯝ ꯄꯨꯟꯅ ꯍꯔꯥꯎꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗꯣ ꯑꯗꯨ ꯈꯛꯇꯅꯦ ꯇꯥꯆꯧ ꯑꯩꯒꯤꯗꯃꯛꯇ ꯇꯝꯕꯤꯕ ꯑꯍꯦꯟꯕ ꯗꯈꯤꯅꯥ ꯅꯆꯜꯗꯤ ꯄꯥꯝꯖꯗꯦ ꯑꯕꯦꯟ ꯍꯟꯗꯛꯀꯤ ꯆꯥꯛꯀꯧꯕꯁꯤꯅ ꯑꯁꯨꯝꯅ ꯇꯧꯔꯕꯁꯨ ꯃꯊꯪꯒꯤ ꯆꯥꯛꯀꯧꯕꯗꯗꯤ ꯅꯕꯨꯡ ꯂꯩꯒ ꯄꯨꯟꯅ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯐꯪꯕ ꯑꯣꯏꯖꯒꯦꯀꯣ ꯑꯕꯦꯟ ꯃꯊꯪꯒꯤ ꯆꯥꯛꯀꯧꯕꯗꯗꯤ 이칠 이파 punna hara 자미나시고 타서 타죠 아이 잘라게 아뱀 잘라시라 호 이놈아 뱀아 마모다 바이바이 떨어모 마모 바이바이